ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯥꯃꯣꯡ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯉꯥꯝ ꯁꯨꯔꯕꯂꯥꯅꯤ ꯗꯥ ꯖꯦꯝ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯒꯦ ꯇꯧꯅꯤ ꯗꯥ ꯖꯦꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯖꯔꯤꯕ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯗꯥ ꯖꯦꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛ ꯈꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯌꯥꯎꯕꯁꯦ ꯑꯃꯨꯛ ꯑꯗꯨꯒꯤ ꯂꯤꯁꯅꯔ ꯑꯃ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯀꯣꯂꯔ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯕꯤꯕ ꯅꯠꯇ꯭ꯔꯒ ꯍꯨꯟꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯃꯔꯛꯇ ꯇꯧꯕ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯊꯦꯡꯅꯩꯌꯦꯕ ꯗꯥꯖꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯍꯣꯏ ꯑꯩꯕꯨꯗꯤ ꯀꯩꯝꯇ ꯑꯣꯏꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯇꯥꯖꯔꯤꯕ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯅ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯤꯗꯅꯕ ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯗꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯍꯟꯖꯅꯤꯡꯗꯦꯅ ꯄꯨꯊꯣꯛꯆꯒꯦ ꯑꯗꯨꯒ ꯗꯥꯖꯦꯝ ꯉꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯔꯥꯍꯨꯜꯒꯤ ꯏꯃꯥꯒ ꯈꯪꯅꯔꯛꯄ ꯎꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯀꯞꯆꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯅꯥꯁꯨ ꯅꯣꯛꯅꯕ ꯈꯣꯠꯅꯕꯒꯤ ꯋꯥꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯨꯔꯒ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯅꯠꯇꯕ ꯃꯥꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯝꯇꯥꯏꯝꯁ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯐꯖꯍꯟꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯨꯠꯇ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯄꯨꯝꯅꯃꯛꯅꯤ ꯊꯕꯛ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯐꯖꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤ ꯗꯥꯏꯃꯟ ꯐꯖꯍꯟꯕ ꯊꯤꯍꯟꯕ ꯊꯧꯔꯝ ꯐꯖꯍꯟꯕ ꯃꯌꯥꯝꯗ ꯂꯩ ꯑꯗꯨꯕꯨ ngasi anisubha call laukhachage hello ming amade laifam haibiyu hello tengne bango kari ming kaubibage haibiyu minta kowe kari haibiningi to phone dok jage anane haibiyu koi ai no phone de tawjab de adu ngasi de isu nu pina what pare jage ibungona sector kayai thabiro ko jam no ngai tumini waran ꯈꯪꯗꯕ ꯍꯩꯇꯕ ꯑꯩꯈꯣꯏꯗꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯇꯣꯇꯤ ꯄꯥꯏꯞꯁꯦ ꯊꯥꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯅꯤꯁꯇꯔꯁꯤꯅ ꯏꯁꯤꯡ ꯐꯪꯍꯟꯕꯤꯔꯦ ꯑꯗꯨꯒ ꯌꯨꯝꯊꯣꯡꯒꯤ ꯄꯨꯈ꯭ꯔꯤ ꯐꯨꯜꯂꯒ ꯌꯨꯝ ꯁꯥꯖꯅꯤꯡꯕ ꯉꯝꯖꯗꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨ ꯂꯣꯏꯅ ꯐꯨꯟꯕꯤꯗꯅ ꯂꯩꯕꯥꯛ ꯍꯩꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯦꯟꯇꯦꯅꯦꯟꯁꯒꯤ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯌꯥꯏꯐꯕꯇ ꯑꯣꯏ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯍꯩꯔꯣꯛꯇ ꯌꯨꯝ ꯂꯩꯇꯕ ꯌꯨꯝ ꯁꯥꯕꯤꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯣꯡ ꯆꯥꯖꯗꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯌꯥꯝ ꯎꯏ ꯃꯔꯤ ꯂꯩꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯝ ꯍꯣꯠꯅꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔ ꯇꯣꯜꯂ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯑꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯨ ꯊꯥꯒꯠꯄꯤꯕ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯁꯟꯗꯣꯛꯆꯕꯗ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯈꯛ ꯂꯩꯈꯤꯕꯗꯒꯤ ꯊꯧꯔꯝꯁꯤꯁꯨ ꯄꯨꯡ ꯃꯇꯝ ꯆꯥꯅ ꯍꯧꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯏꯌꯥꯝꯕ ꯖꯦꯝꯁꯇꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯏꯁꯥꯃꯛ ꯁꯦꯛꯁꯄꯤꯌꯔ ꯀꯧꯏ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯉꯁꯤ ꯑꯩꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯈꯟꯅ ꯅꯩꯅꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯒꯤ ꯇꯣꯉꯥꯟꯕꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯃꯔꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯥꯡꯗ ꯊꯣꯛꯇꯅ ꯎꯔꯕ ꯄꯣꯠꯅꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯍꯧꯔꯒ ꯁꯤꯕꯐꯥꯎꯗ ꯆꯪꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯃꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯑꯒꯗꯤ ꯌꯨꯝꯒꯤ
ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯇꯥꯟꯖꯔꯤꯕ ꯃꯌꯥꯝꯗꯣ ꯂꯟ ꯊꯨꯝꯁꯦ ꯂꯣꯏ ꯃꯥꯡ ꯇꯥꯛꯇꯅ ꯏꯅꯥ ꯈꯨꯟꯕ ꯂꯥꯏꯔꯕ ꯂꯩꯇꯦ ꯌꯨꯝ ꯑꯃꯁꯦ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯇꯅ ꯆꯥꯛꯇꯣꯔꯤꯕꯅꯦꯕ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯝꯍꯥꯏꯅ ꯃꯨꯊꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯊꯝꯖꯒꯦ ꯉꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ LPG ꯁꯤꯖꯤꯟꯅꯔꯤ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯒ꯭ꯌꯥꯁ ꯁꯤꯒꯤ ꯆꯥꯛ LPG ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯔꯨꯑꯣꯏꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯡꯕꯨ ꯃꯔꯨꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅ ꯂꯣꯏ ꯊꯣꯡꯕꯅꯤꯅ ꯍꯥꯏꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯏꯁꯥꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯀꯝꯄꯜꯁꯔꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯊꯝꯕꯤꯒꯗꯧꯅꯤ ꯍꯦꯛ ꯁꯣꯏꯔꯦꯅ ꯍꯧꯔꯛꯑꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯤꯗ ꯊꯥꯎ ꯉꯧꯕ ꯈꯣꯠꯄ ꯇꯧꯔꯁꯨ ꯗꯛ ꯑꯅ ꯀꯨꯞꯁꯜꯂꯒ ꯃꯨꯊꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯆꯣꯠꯂꯒꯗꯤ ꯗꯛ ꯑꯅ ꯃꯩ ꯍꯧꯔꯦꯅ ꯀꯤꯔ ꯆꯦꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯕꯁꯦ ꯏꯁꯥꯒꯤ ꯀꯤꯆꯟ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯐꯝꯁꯤꯗ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯈꯤꯇꯪ ꯆꯥꯎꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕꯁꯨ ꯅꯠꯇꯕꯤꯗ ꯊꯝꯕꯤꯒꯗꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯣꯠꯍꯜꯂꯒ ꯀꯩꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯛ ꯑꯅ ꯃꯩꯁꯦ ꯃꯨꯊꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯒ ꯔꯤꯒꯨꯂꯦꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯊꯠꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗꯨ ꯂꯩꯕ ꯑꯣꯏꯒꯗꯕꯅꯦꯕ ꯁꯥꯔ ꯑꯗꯣ ꯑꯩꯅ ꯉꯁꯤꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯍꯥꯏꯖꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯏꯪꯕ ꯃꯇꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕꯅꯁꯨ ꯐꯥꯌꯔ ꯁꯔꯚꯤꯁꯦꯁ ꯂꯩꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯈꯪꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯥꯏ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯜꯂꯤꯕ ꯃꯔꯝꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯅ ꯃꯨꯊꯠꯄ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯂꯟꯊꯨꯝꯁꯦ ꯈꯔ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯀꯧꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦ ꯒꯨꯒꯜꯗ ꯂꯣꯏꯅ ꯆꯪꯉꯒ ꯂꯣꯏ ꯊꯣꯛꯑꯕꯅꯦ ꯍꯧꯖꯤꯛꯃꯛ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯥꯌꯔ ꯁꯔꯚꯤꯁꯁꯤꯡꯒꯤ ꯀꯣꯜ ꯂꯣꯏ ꯇꯧꯖꯔꯒꯁꯨ ꯌꯦꯡꯉꯦ ꯋꯥꯔꯤꯁꯨ ꯂꯣꯏ ꯁꯥꯟꯅꯖꯔꯦ ꯁꯤꯒ ꯂꯣꯏꯅꯅ ꯎꯔꯤꯄꯣꯛꯇ ꯕꯖꯥꯔ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯅꯛꯄꯗ ꯑꯗꯨ ꯎꯔꯤꯄꯣꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁా ꯈꯤꯇꯪꯗꯤ ꯃꯊꯧ ꯇꯥꯅꯤ ꯂꯩꯕꯒꯤ एक्सटिंग्विशर मचा CO2 हाइना ममिंग कौए कार्बन डाइऑक्साइड एक्सटिंग्विशर मैजे चालाकपा मतमदा मुथतनबा हाइदि अखोई कंट्रोल तौबा ngамोइदबा खितंग हेन कलाकान मुथतनबा खुदक्ता अदुगुंबा एक्सटिंग्विशर अममजे युमदा कंपलसरी थंबा हाइदि सुंसोइ सोइदना थंबा मथौ तारे होजकी मतमदा करिगिनो हादा मैहोग लापोकसे पीइङैदा मुथतलरगदि कनबा ngमगदि इराय लाइरे ngमोइदबा अंडर कंट्रोल कलनबा ngमहौदो मतमददि हाइबा मैसिना लन थुम सना लुपा तांजरे इबा सही चुपगे कोइना लिसांगसिना तावतिना लोइ चाक्तना तांगोइ ओन दौरिबनेबा सर यम चुमे यम नुवाइजे शेक्सपियर अमरोइबा वफम दा हाबिसे अदुना अखोइ खुदिम हौजि लाइन बिना खुंबा स्मार्टफोन नत्र फोन अमम लोइ लेरे लुपा लिसिंग अनि अहुम पिबा मथक्ता अदुना हौजिकी एक्सटिंग्विशर हाइबसे लुपा सुक्नागी लिसिंग अहुम चौङादगिना मरी बौगी मयादा लई केजी अनि मखाइ ताबा एक्सटिंग्विशर ने CO2 माजे अमुतंग लैग्रगदि सुंसी सिजनद्रगजु अदुम सही चुपा अदुम हाइदि मेंटेनेंस मंगोदा कयंता मथौ तादेबा अदुम मंगोदा अदुम मांगदना लैद्रोबनेबा अखोइना सिगरगजु थागचरे शेक्सपियर यम नुवाइजरे अदोंगी मिनिट अनिगी मतमदा मिनिट मरी पिजरे यम फजबा यमना तंगाइ फदबा सिंग हाइबिरे शेक्सपियर ना खलिबा वखन गुम हाइतारे अइना सु मसे फयारगी कैनोसे युम दा हाइतारे यम सेक्शन बेया वापन ngasa yam fajaba wapam di mu manung da bora gumba fi athaba gumba chot lauba ising chollalaga yan selga thamu machum tap tap tadrasu haibani masi yam fajaba duga gas cylinder da mai he horuk matam da haribu mai hori bam du di yesan biba leiram drena khalasu maning da khoi yam pakhattaba minute yamna lei hektama bang pokhai ga da banate duna hek maning da thokanda fi gumba in nari ba samto pi gun khangde kaini khangde ising baltin da chup lupaga maduna sar yesan biraga makok khumjan biba haitare tam na duga gas cylinder मुथत याय इमुंग थाउदगी मई हौरासु हेक मई चाइ मफम दु फी अचोट तौर जट कुपसन बीबा हाइतारे सिगुमगी अदुगा होजिगे फायर एक्सटिंग्विशर गे हाइबिरिबदि हम चुमी हंता कथा हेरे आइसु था फादरी डायमंड रेडियो गी लेरि मफम सिदा अहुम मरी दंग यानजगेन खन कांदा अमा खक्तंग दिउ चिना चिना लेइरगा इजि या ले स्टूडियो दा मरमदि थोइबा चिगी थबक मयाम स्टूडियोस द करिगुम मई हौलांग पोचोबम थोदि हाइदेनको आई ngरang मक्सो आई तुम द खल्ले अस करिगुम मई हौलांग पोथोक्तना स्माइंग तोर तुम न चाबा गाइनको अदि आइना सागचरब मंगलान तौजरिबा मयाम से इन यामना हाइतारे होजिक लेजै पोसी मरांग काइजद्रसु पैसा यामना पाथो गांदा हाइतारे चंगमनिना आइना मीना नुंगसिबिदना डायमंड से मफम कनबा ngamjare दुबु मई हौलांग पोक थोदि कमाइ तौनी असित अवान थासिदा गाइना खल्ले आइना ngरang खनखेबदुगा सो आई एक्सटिंग्विशर सुम लेजरे शेक्सपियर ना ngasi mai gi wari sarak pasiga so related yam nungai je thank you so much शेक्सपियर वेस्ट बेंगल दगी कॉल तौबिरक पासिगी दमक दुगा मथंगी कॉलर मदा खदोंग चाबा मु पिजरी कनाना करी हरे मथंग मथंग येमिना से हेलो मेंगा मदे लाइफम हाइबिउ
Sara Ojit President Lewani Puning Wapam of the Pungus again Maruiva. Have you? Oji present running problem have Targadi Gari Baragi Matangini. Maramaduna Gari Baragi Matangsi get 26 Kogi Manung Hutki Impeki Torum the Su joint director na Lebang Miam the Kuno Kibalade. Maramadun Barai Hingat privacy Gari Kambuna Hekam Hinga Katabanati. A quick low label Lebangni. Dictatorial loiba de ningthaugi sasan aduba nabte maramaduna hauji COVID-19 gi namada laubadu hoji pho handadaba mayam leiri maramaduna aikoi gi praja singsi aikoi aware khara oiminasi aikoi gi thauna se aikoi gi hak se aikoi ngi jar gi mataga leiba bazar atan khuding gi tara lagodab kul lagodab kun tha loba nifu loba adai mayam impan satba gari punamang su bhara hingali Maramaduna Haiba Kanan in joint director na Haigre, Ojupova Bara Hingat Pagi, Other Topolatri 20 Aita. We talk of other do, Adum resume Tawani, Hojita sit distance Karikara Adugumba to Dona later, IT person cover Toro Haire. Maramaduna Okogi Kari Baragi Hingali Piri Mayamze. To me, Koyam Quiri Hingatava, Adu Hinganaba can process that happening. Adu Hingali Barazi resemble over Oibre. Masih oidre maram di unsada humpu loba humpuda sam kul loba yang khai lorba sam loba bje sungoi oidre maram aduna barai hingar pai bje gari kambuna hinga kadok banate sarkan order ma tholaga per kilometer da lauga da barani moin order tholaga maram aduna prajamaya lekai gi min na singaba laile su hairaba club ki adi organization mayam singjina oji phong na un to gari kambuna bje Mas the light of a sing yam ware, Maramaduna, a quipuna mukta, so liver gari baraisi, gari, when he put still yam singa, no more the lupa crore kaka, la kaka, mangan bagi film, Maramana, Quimina, Minasi, Aduga. Hen Bakan the police the pau, we don't want the illegally, one of the other yautana, I couldn't bara hen allow, I was illegally, Mado, a koi, Kananga, as a louder as a police, the Taga, Madu, Mokoi Marani, Matung, Sarak, Pangadabani, at the Hoji lady, a koi. Octo service Toriba, Adigi Magic Toriba, private key, passenger Puribu Gari Jingina, I could logi Mataka, Praza Mataka, near like a Zappa Donotori, Maramaduna, Quina, Masiju, human right, violate, Yam Strong Tovani, Maramaduna, Parai, Matang City, order Yaubra had a Biraga, but order Yau talk to Bodi, Hani Para the Rijum to view. I was generally Aduga Maratana, a quick bus Katania Koyi Moon order talk a hundred of Bukanda, which they do to later, Elopren. By about to Dona Madugi, later Adugo, Mars Upa, Adukut Hamba to Dedum Hairi, Aduna. Bus as always, you IT person covered or high gravity, I will pump it Hamzagi, I don't know Jerapone. Tagachari Sarojit was a wapam barang Matanga, Hybiriva Hitare, the transport director Yauna. Mara Hengalo Hyber Lake Kide, Hanagi 2000 Geek and Ogi the Lake Kiba, Mamaldudagi, Madudum Rijum Tobio, Hybesinia to Hendi and Ganabonari, Amamagi Wanatana, Hybo Wapamama. Manung Huna Haiba Impact TV gi program the su transport director yauna wapam se phongdo ki balai aduradi kana namara sen kana lauri kari gi damuk lauri corona gi matek amada lorum logo su hojik mi fazana tonga banina hari basi de lobi da yabra amagi somagi su yenga ga haibani aduga wapam se dum che na ba controversy oi badi hainari tobudadi order ma haidi lengak na natraga kana no orsu order ma lau thopi bam di changi hojik se aduga transport department de orsu Prajamiyam da Hari Basida, Kabar was a headline, the Bara, Hena Pibiganu, Hena Lobi Yaroi, Hek Helamagadi, Police to talk Pio, Hibanating Kari Haitare. So assume a game so long to Pamasumiam, the Kongamam Suchangi, to Sarojina, so Marichum de Habire. Thank you so much, Sarojit. Habiri was saying the mark, Yamna Fazaba from Sing, Marilena Ba, from Sing Tambiriba, Sigi the Makta, Tagachari, Loinana, Irom, Dinesar, Tagachari, Kurumjari. Many happy returns of the day ngasi seigi pongnomit haijabatare palem panthona pokpiramba namit waxing itara treni panba yumsagi senumit aduga January gi netang kun ga mapan haitare adu hairiba numit sing adu numit ta sana ba letra so tarik ti tang kun mapan si pongnomit adu moi banina yam nungai je ngrang ahing dagi haitare thorom santok chari ngai dagi nungsi biraba lamdam sigi miyam pongnomangna Wis Pibirakpa, the Lokachabagi Loivan hiding as a Yukishu Pibirakpa, hiding a later Tagachari, Mayamna Pibirakpa, Borzing Loshinjari, Aduga Haksang Nadi Yektana, Mayamgi the Motamatam Sang, Sebato Bungamba, Ishona Pinabishanu Tagachari. Hello, Mengamadele from Hibio. Hello, good afternoon, sir.
ai tawjarai bai kena kongjong ke chingdagi amar matumni sir amar matum taram nokchari habiu kari habiningi sir ki ipok namik kamai lena sir ya pamang bija kena tawjarakni sir yam nuaizai amar ba na direkta ba sir na tawge kan pangtok kan bataba kudima pangtok pangamoi biu matam sang miyang isewa atolom na tawbangam liu aina wisim da bija kena sir tawjarakni yam nuaizai amar yamna nuksizai haibirakpako mayam punamak aina sak khangjadrasu mayam punamana lebaki honajariba tawjariba haitare kanaguma mayam punamak su pibirei yam nuaizai ipon numita yaifabu ayu gaina haibirakpasigi nungaibasti kari honguni ko khudol potna nateba miyoibagi thamoi nungaihanba haitare adu yam nuaizai amar Thagachari, Mamal Yamlava Domadongi Matam Kaito Pidanaibu, Sumaya Famangol, Pibiba, Madi, Lebak, Miam Gidamak, Amadi Radio, Tabiriba, Mayam Punama, Purup Sigidamak, Mayam Punamak Idam Dam Sigidamakoi, Katuk Sabuina, Miam Gidamak Hanbalatan Honazagi, Haibo from Sigaloina, Hanana, Thagachari. Hello, Mingamadilai from Haibu. Ketri Gaudagi. Raman. Taram Lokchari have you? Oh, Sagi Punumi or Vibronga Sisi. Hoi. Oh, I know Masu phone Towner and Badosa. Yel and the Samina Sabdi and Gelina Amala Amina Iswa. Yen Dizavan and Lahunga Tredo. Matangi Sunday, I Namza Bakara, I could go in Insang, my Sankara House, I do in a put the Raisa. Kaiso kaibalaite karim to pubiraktrasu yai mayamna lakpiba Sagi pong miche ay nga duki masik yam halal de duga te duki masik yam nungay je hay yam nungay je mayam gi thamoi da mafam ama kan mangam jaba inspector te yaina adi yam nungay jabadi mayamna ko khoi gi wish pirak ko matamda kare tare happy birthday inspector te yai habirak pogumba de happy birthday Rahul habirak pogumba Happy birthday Gangmai Harak Pogum Siam Jawe Haitare. So character among the Mings in the Ton Biraga Habirakwa. Yam no Nungaize, Hena, Miam with the Honabangam boys again. Kari Chitaba Libiri. I cannot take a high joke. Have you? Sir, Hosiki COVID-19 vaccine money board a cup event out there. She said, Kara Amnaki, Bayawe, Kara Amnaki, the Bayawe, she said, going to Dr. Line Kangu to get a one cyber of PB Ragadi and Panina Ninja. Karim Talate. Ek Madunabu si dore mi Syrian Hiraba, I James Agrizam Nada Trazo, quick stop lady sings in a net. Adam Diamond allowed to Odoni. Capiro no Madu Hidak me she Beniga in Harakani. Ado Hosi Pogi the Kojo Pazari in Pitribi Pumbagi ladies, a doctor on the wall hell or ice and a yard have a potokania de heavy avanate. Ado the same but the Ayamatam no Sikar Matamda, Toke, Haikanda, a quick Kahina Kangja Daba, Aduga Hel Kimaram the Kangja Daba, Haitare, so Nahan no Makoi Kolamato Vireduni, some of a Yumgi housewife amna. Sar Corona Gihida Kapajibu Yong Ole, yes, he was running on Hangaiduni, as Yong Ole Madukapunu, he be ma Haina Bazanida, although misunderstanding Haitare. So Haksang so mi sire, Haibugi wafam later badi. So I didn't make a Hijarakani, and the Hozimaki Kashukani was it like even Okogi Mayam Ponoma, she's a hospital founder or Haitare, so Kogi, Dr. Palinze, Kap Kravani. Dr. Palin came to Disney. Tagachari, Hana. Torom Sida Saruga Birak Pasigi the man. Matangi Kolar Madakudong Chava Pizagi, Nasigi Torom si internet na 30-minute logre, which season river broadband si Yakidaba, Duga system, Loina Masin Maramuraga, hang to the nut like Kiva the Gedana. Amoide, hello, Ming Amadi, like from Highview. Hello. 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 Kado birage tabidra bro. Hello sir. Headphone season abi bro nuksidam sile. Habiu minga madele from habiu. Hello sir. Oh tazari minga madele from habiu. Good afternoon. Taram lokchari. Kari lamdagi to birak puno. Season lagi sir. Kari. Okay. Yang gay maya lakai degi daya suri laksham. Yam taram lokchari. Kari habi ningi. YouTube te taba male phone do ina tabi ready phadoni ha mama te da sir ki birthday ki wish happy birthday sir taram na okchari taram no sunjari thank you sir
ꯀꯩꯅꯣꯗ ꯐꯣꯟꯗ ꯐꯣꯟꯗ ꯇꯥꯔꯗꯤ ꯌꯥꯔꯔꯣꯏ ꯐꯣꯟꯗ ꯇꯥꯔꯗꯤ ꯈꯤꯇꯪ ꯍꯦꯄꯤ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯇꯧꯖꯔꯛꯄꯅꯦ ꯁꯥꯔꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ anyway ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯑꯇꯩ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯗꯨꯅꯦ ꯁꯥꯔ ꯁꯨꯝ ꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯇꯧꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯁꯥꯔ ꯑꯗꯨꯒ ꯁꯥꯔꯒꯤ ꯊꯧꯔꯝꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯕꯛꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯥꯔꯗ ꯍꯥꯏꯕ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯥꯔꯗꯁꯤꯅ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ 10 ꯈꯛꯇꯪ ꯐꯪꯉꯦꯕ ꯑꯁꯦꯡꯕꯅ ꯀꯌꯥ ꯑꯣꯏꯕꯅꯣ ꯀꯔꯤꯒꯤ ꯀꯥꯔꯗ ꯍꯥꯏꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯥꯔꯗ ꯍꯧꯖꯤꯛꯁꯦ ꯆꯦꯡ ꯀꯌꯥ ꯐꯪꯒꯦ 10 ꯈꯛꯇꯅꯤ ꯁꯥꯔ 10 ꯐꯪꯉꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯐꯪꯕꯅꯤ ꯍꯥꯏꯅꯕꯗ 30 ꯐꯪꯉꯦ 30 ꯐꯪꯉꯦ ꯍꯥꯏꯅꯕꯗ ꯌꯥꯎꯗꯕ꯭ꯔꯣ ꯇꯥꯗꯕ꯭ꯔꯣ ꯃꯤ ꯑꯇꯩꯗ ꯄꯤꯅꯩꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯑꯗꯨꯝ ꯁꯥꯔ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ 10 ꯌꯦꯜꯂꯦ ꯏꯃꯨꯡꯗ ꯀꯔꯤ ꯃꯤꯁꯦ ꯀꯌꯥꯅꯣ ꯂꯩꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯀꯥꯔꯗꯁꯦ ꯕ꯭ꯂꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤꯅ ꯌꯦꯂꯣ ꯀꯥꯔꯗ ꯑꯣꯏꯌꯦꯕ ꯑꯃꯅ ꯕ꯭ꯂꯨꯅꯦꯕ ꯕ꯭ꯂꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯁꯤꯗꯤ 20 ꯑꯗꯨꯝ ꯂꯩꯔꯦ ꯃꯤ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯁꯥꯔ ꯏꯃꯨꯡ ꯑꯃꯗ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯨꯁꯤꯅ ꯃꯤ ꯑꯃꯃꯝꯗ ꯀꯦꯖꯤ 5 ꯀꯦꯖꯤ 3 ꯀꯦꯖꯤ 3 ꯀꯦꯖꯤ 3ꯗꯤ ꯄꯤꯔꯣꯏ 3ꯗꯤ ꯂꯩꯇꯦ anyway ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯈꯔ ꯑꯗꯨꯝ ꯂꯝꯒꯤ ꯑꯣꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯉꯔꯥꯡꯃꯛꯇꯗꯁꯨ ꯑꯩꯈꯣꯏ ꯂꯝꯁꯦ ꯑꯃꯅ ꯆꯦꯡ ꯌꯦꯜꯂꯦ ꯍꯥꯏ ꯑꯃꯅ ꯌꯦꯟꯗꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯟꯕꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯌꯦꯜꯂꯦ yes ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯈꯔꯗꯤ ꯑꯩꯈꯣꯏ ꯌꯦꯜꯂꯤꯕ ꯑꯃꯁꯨꯡ ꯌꯦꯟꯗꯕꯁꯤ ꯂꯧꯁꯜꯂ ꯌꯦꯟꯗꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯃꯥꯒꯤ ꯅꯣꯃꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯆꯤꯡꯊꯣꯛꯎꯗꯕ ꯂꯧꯊꯣꯛꯎꯗꯕ ꯈꯤꯇꯪ ꯊꯦꯡꯗꯕꯒꯥꯏꯁꯨ ꯂꯩꯕꯖꯥꯠꯅꯤ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯊꯦꯡꯗꯈꯤꯕꯗꯒꯤ ꯁꯨꯝ ꯊꯦꯡꯗꯈꯤꯗꯅ ꯑꯗꯨꯝ ꯀꯥꯎꯊꯣꯛꯇꯅ ꯑꯗꯨꯝ ꯌꯦꯟꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ 2013ꯗ ꯄꯥꯁ ꯇꯧꯔꯒ 2016ꯗ ꯑꯦꯛ ꯑꯣꯜꯂꯒ 2017ꯗ ꯆꯠꯅꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯦꯡꯕꯗꯤ 2013ꯗ ꯑꯦꯛꯁꯦ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯦ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ 2013ꯗ ꯄꯥꯁ ꯇꯧꯈꯤꯕ ꯑꯦꯛꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯇꯥꯔꯦ ꯁꯣ 13, 14, 15, 16ꯁꯦ ꯆꯍꯤ 3ꯁꯦ ꯆꯣꯟꯊꯔꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯍꯧꯈ꯭ꯔꯤꯕꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔ 16 ꯐꯪꯍꯟ ꯉꯝꯗꯗꯅ 17ꯒꯤ ꯍꯧꯔꯛꯄꯗ ꯐꯪꯈ꯭ꯔꯤꯅꯤ ꯑꯗꯨꯅ ꯆꯦꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯐꯥꯎꯕ ꯉꯥꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ प्रजा ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯪꯐꯝ ꯊꯣꯛꯄ ꯀꯥꯔꯗꯇ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯦꯡꯗꯨ ꯐꯖꯅ ꯄꯤꯕꯤꯗꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯌꯦꯟꯗꯕ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯗꯅ ꯃꯥꯒꯤ प्रजाꯁꯤꯡꯒꯤ ꯆꯥꯛꯊꯨꯡꯗꯣ ꯐꯪꯍꯟꯕꯤꯔꯕ ꯑꯗꯨꯒ ꯆꯍꯤ 65ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯍꯟꯕꯤꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯍꯥꯏꯇꯥꯔꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯊꯥꯒꯤ ꯂꯨꯄꯥ 1,500 ꯐꯪꯍꯟꯕꯤꯔꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯐꯪꯍꯟꯕꯤꯔꯕ ꯂꯝꯗꯝ ꯑꯗꯨꯗ ꯆꯦꯡꯌꯦꯟ ꯊꯥꯎꯌꯦꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯕ ꯑꯗꯨꯒ ꯍꯛꯁꯦꯜꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤꯒꯦ ꯈꯨꯡꯒꯪꯗ ꯄꯣꯛꯑꯁꯨ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯑꯁꯨ ꯀꯔꯤ ꯋꯥꯖꯔꯨꯅꯤꯒꯦ ꯑꯗꯨ ꯃꯁꯤ ꯑꯣꯏꯌꯨ ꯌꯥꯗꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯕ ꯌꯦꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ AAY ꯑꯣꯏꯒꯗꯕꯅꯤ ꯕ꯭ꯂꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯒꯗꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯃꯅ 35 kg ꯐꯪꯕꯅ ꯂꯩꯕꯅꯤ ꯑꯗꯨ 30 ꯐꯥꯎꯒꯥꯏꯗꯤ ꯄꯤꯕꯒꯥꯏꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯃꯁꯤ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯊꯪ ꯅꯣꯏꯒꯤꯗꯨ ꯂꯥꯜꯂꯦ ꯑꯗꯨ ꯇꯧꯋꯦꯒ ꯍꯥꯏꯔꯣꯏꯗꯤ ꯍꯣꯔꯦꯟ ꯑꯗꯣꯝꯁꯨ ꯄꯜꯂꯣꯔꯅꯤ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩꯈꯣꯏꯕꯨꯁꯨ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯝꯃꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏꯅ ꯌꯦꯂꯣ ꯍꯥꯏꯁꯤꯅ ꯑꯗꯨꯝ AAY ꯒꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯕ꯭ꯂꯨꯗꯨꯅ AAYꯗ ꯑꯩꯈꯣꯏꯒꯤ 35 kgꯒ ꯐꯪꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯗꯨ ꯁꯨꯗꯅ ꯑꯗꯨꯝ ꯄꯤꯕ ꯃꯥꯏ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯏꯀꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯄꯨꯈꯥꯎꯒꯤ ꯏꯃꯥꯃꯤ ꯑꯃꯅꯦ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯏꯃꯥꯅ ꯃꯥꯡꯒꯣꯟ ꯄꯤꯖꯔꯛꯏ ꯏꯃꯥꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯅꯥꯗ ꯌꯦꯛꯇꯨꯅ ꯏꯆꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯉꯔꯥꯡ ꯇꯌꯥꯏꯒꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯥꯏꯀꯜꯗ ꯋꯥꯔꯨꯄꯥꯛꯅꯦ ꯏꯃꯥꯗꯤ ꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯍꯣꯏ ꯋꯥꯔꯨꯀꯥꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯋꯥꯔꯛꯇ ꯍꯧꯕ ꯋꯥꯔꯨꯀꯥꯛꯇꯣ ꯁꯥꯏꯀꯜꯗ ꯊꯧꯕ ꯃꯈꯣꯟ ꯑꯃ ꯂꯩꯕꯅꯦ ꯀꯗꯛ ꯂꯥꯎꯕꯗꯣ ꯏꯆꯥꯅ ꯁꯟ ꯆꯥꯕꯗꯣ ꯏꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯁꯨ ꯊꯣꯛꯏꯅꯦꯕꯀꯣ ꯈꯝꯕꯟ ꯈꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯩ ꯋꯥꯅꯤꯗ ꯍꯪꯒꯥꯝ ꯀꯣꯕꯤ ꯀꯌꯥꯗꯤ ꯗꯛ ꯄꯥꯟꯕ ꯋꯥ ꯉꯥꯛꯇ ꯏꯆꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯁꯦꯡꯕ
타가짜리 마메마 하비라 이마나 포럭포 공군 멜레이도 타비라버로. 공군 멜레이지 아두기 공군 멜레기 산티도 레이레 산티 레이레 파레다 나하라우루버네바 산나마나 산티마 탐맘메나 마팜마마 탐비람바 아다이디 하라우 자루레 아두기 하라이디 산티도 록상게 짤루버다디 솜다디 하와이 마톤 파이도म 아마 나테네 파이도म 아마가 마카이니 로이람바제 अदो हवाई मतोन फैदोम अमा मखाई साथोपीग्रे अदो संथि मतुमम थंबिरमे सन्दुना अदुनी माइबे मतौरिसे थागचरिमा मा खोइना नुंगाइबा हराउबा नोक्जबा मसी उजरगा ताजरगा नुंगाइजरिबनी अदुना नुंगाइबियु ताबियु पुखाउदगी रेडियो सि ताबिरिबिमा हनना थागचरि हेलो मिंगमदि लैफम हाइबियु तो कोना कोंदे रानी ब्लानी चा थागचरि हाइबियु मैडम करी हाइबेनिंगी साबदी हैप्पी बर्थडे 하자롭고 누가이베야 소위 못하고 있는 상은 다이먼디 토론지 누가이베야 타가피다가 미양기 세바고 있는 또 비오 거기 누가이베야 좀 잡지게 그것도 타가피로 가이제니자 타가짜리 얌나 예포망골 비비바 시기다막 하닝아 레타나 타가짜리 아두가 마두막 방보이자기 하나나 타가짜리 마탕기 콜라라마담 구동차바 비자리 Hello, menga made life from Highview. Sir, I think I'm Danny. Hi. Sir, happy birthday. Tagachari. I can't say my happy birthday. I'm going to see Sardi birthday or Helen. I'm no idea. Otherwise, Sarah, Mana, Narangi at the episode, Tayagidam Nungai Tabda. Tampari Consil, the Uncle Ide Tagi the Vado. Ang tang powder di fan idang kan bana dongarang. Taba pange. Hoi. Aduga sa tang mari gi je. Hoi. Sigi mangoi ne na khoi gi lekai gi jing khar lei ba moi na ju sa si yam ho ba ngonda. Da ina sa si hoi di hai ba. So da ji permission lo re do. Response ek da bai ta ra do ai ju eta khong je kan thor lak pa ngam da ba. Da ma tieng je khar ju pang ning bai ta ra. Ado sa ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯈꯔ ꯊꯦꯡꯂꯞꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯕ ꯀꯩꯁꯨ ꯍꯣꯏ ꯆꯥꯛꯇꯤ ꯆꯥꯔꯒꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯤ ꯂꯥꯛꯄꯕꯨꯗꯤ ꯀꯔꯤ ꯂꯥꯛꯄ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡꯒ ꯁꯤꯜꯂꯒ ꯇꯧꯕꯗꯣ ꯄꯨꯟꯖꯜꯂꯒ ꯀꯩꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤ ꯇꯥꯡ 4ꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯠꯂꯒꯅ ꯍꯥꯏꯅꯕ ꯑꯗꯣ ꯆꯠꯄ ꯂꯥꯛꯄꯁꯦ ꯏꯅꯛ ꯅꯛꯅ ꯐꯔꯛ ꯇꯥ ꯁꯨꯝ ꯂꯩ ꯍꯣꯏ ꯍꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯆꯤꯟꯕ ꯑꯇꯩ ꯑꯇꯩ ꯂꯩꯕꯤꯔꯝꯕꯁꯨ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯁꯤ ꯑꯗꯣ ꯉꯁꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯈꯤꯕ ꯆꯍꯤꯗꯗꯤ ꯑꯆꯧꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯩ ꯁꯤꯗ ꯏꯁꯩ ꯇꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯏꯁꯩ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ ꯍꯧꯖꯤꯛꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯨꯝꯕꯗꯨ ꯇꯧꯕꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯔꯁꯤꯗ ꯁꯤꯆꯨꯋꯦꯁꯟ ꯈꯔꯅ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯃ ꯊꯝꯕꯤꯒꯅꯤ ꯀꯥꯏꯅ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯩꯒ ꯈꯣꯡꯕꯤꯗꯧꯔꯤꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕꯗꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯕ ꯌꯥꯏ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯃꯉꯥꯏꯔꯦ ꯃꯤꯌꯥꯝꯗ ꯇꯝꯖꯕ ꯉꯝꯕ ꯈꯨꯗꯣꯜ ꯑꯗꯨꯒ ꯄꯤꯕꯤꯔꯛꯂꯤꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯇꯔꯥꯝꯅ ꯂꯧꯖꯔꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯅꯤꯖꯕꯗꯤ ꯑꯗꯣꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯤꯕꯤꯕ ꯁꯦꯜ ꯊꯨꯝ ꯑꯗꯨ ꯑꯃ ꯑꯃꯒꯤ ꯋꯥꯗꯨ ꯅꯠꯇꯕ ꯃꯌꯥꯝꯅ ꯄꯤꯕꯤꯔꯦ ꯑꯗꯨꯝ ꯂꯧꯏ ꯄꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯕꯗꯣ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯅꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯕ ꯑꯗꯨꯒ ꯂꯩꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯕꯦꯔꯥ ꯕꯦꯔꯤ ꯇꯧꯕꯤꯗꯕ ꯍꯥꯞꯀꯠꯆꯒꯦ ꯈꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯞꯀꯠꯆꯕ ꯉꯝꯗꯅ ꯑꯦꯟꯇꯦꯅꯥꯒꯤ ꯍꯧꯖꯤꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯅꯤꯡꯉꯤꯗꯣ ꯑꯆꯧꯕ ꯖꯦꯅꯦꯔꯦꯇꯔ ꯂꯩꯖꯅꯤꯡꯉꯤꯗꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯁꯨ ꯁꯥꯅꯤꯡꯉꯤꯗꯣ ꯗ꯭ꯔꯃꯥꯒꯤ ꯑꯣꯏꯕ ꯑꯗꯩ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏ ꯊꯥꯔ ꯇꯨꯝꯃꯤꯅꯤ ꯁꯤꯒꯨꯝꯕ ꯒꯥꯏꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯥ ꯑꯃꯃꯝ ꯊꯝꯅꯤꯡꯉꯤ ꯐꯖꯕ ꯐꯃꯨꯡ ꯑꯃꯃꯝ ꯊꯝꯅꯤꯡꯉꯤ ꯎꯄꯨ ꯑꯃꯃꯝ ꯊꯝꯅꯤꯡꯉꯤ ꯑꯉꯛꯄꯅꯤ ꯑꯗꯨ ꯒꯥꯔꯗꯦꯟꯁꯨ ꯁꯦꯝꯒꯠꯄꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯅꯤ ꯃꯪꯂꯥꯟ ꯀꯌꯥꯁꯤ ꯃꯪꯐꯥꯎꯅꯕ ꯄꯥꯝꯃꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯕ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯂꯩꯖꯔꯦ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯌꯥꯕ ꯂꯩꯖꯔꯦ ꯁꯣ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯑꯊꯣꯛꯄꯝꯗꯒꯤ ꯏꯕꯦꯆꯥꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯁꯥꯔ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯁꯥꯔ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯑꯩꯈꯣꯏ ꯖꯨꯀꯣꯒꯤ ꯑꯣꯏꯔꯣ ꯁꯨꯝꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯊꯣꯛꯄ
ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯔꯀꯥꯔꯅꯁꯨ ꯈꯔ ꯍꯣꯠꯄꯗꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦꯕ ꯑꯗ ꯁꯤꯗꯩꯁꯤꯗꯒ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯅ ꯁꯣꯝꯗ ꯍꯧꯖꯤꯛ ꯕꯔꯃꯥꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯕꯣ ꯚꯦꯂꯤ ꯐꯪꯉꯤ ꯄꯤꯊꯣꯛꯈꯤ ꯍꯥꯏꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯠꯇ ꯎꯕ ꯐꯪꯗꯦꯕ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯂꯧꯁꯟꯒꯗꯣꯏ ꯍꯣꯠꯅꯕ ꯉꯥꯛꯇꯗ ꯉꯥꯏꯈ꯭ꯔꯦꯕ ꯃꯁꯤ ꯑꯗꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯃꯈꯣꯏꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯗꯔꯁꯦ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯁꯦꯀꯨꯔꯤꯇꯤꯒꯁꯦ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯗꯔꯁꯦ ꯐꯖꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯃꯥꯡꯗꯅꯕꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅ ꯀꯟꯅ ꯑꯀꯟꯕ ꯀꯩꯅꯣ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯄꯤꯗꯅ ꯍꯥꯏꯕꯤꯔꯝꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯌꯥꯝꯅ ꯂꯩꯀꯥꯏꯗꯒꯤ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯋꯤꯟ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯗ ꯍꯦꯄꯤ ꯕꯥꯔꯊꯗꯦꯒꯤ ꯋꯤꯁ ꯄꯤꯖꯔꯛꯀꯦ ꯇꯧꯖꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯔꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯂꯣꯏꯖꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯃꯅ ꯄꯤꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯏ ꯊꯧꯖꯔꯛꯏꯁꯦ ꯕꯥꯃꯣꯟ ꯀꯝꯄꯣ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯅꯣꯡꯊꯣꯝꯕꯝ ꯄꯥꯌꯜ ꯅꯣꯡꯊꯣꯝꯕꯝ ꯄꯥꯌꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯔꯝꯁꯦ ꯁꯥꯔꯒꯤ ꯋꯤꯁ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯇꯧꯕ ꯉꯁꯤ ꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯒꯣꯟ ꯑꯣꯏꯕ ꯑꯐꯕꯇ ꯑꯣꯏꯕꯤꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯆꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯖꯔꯤ ꯇꯥꯃꯣ ꯊꯥꯒꯠꯆꯔꯤ ꯄꯥꯌꯜ ꯄꯤꯕꯤꯔꯤꯕ ꯌꯥꯏꯐ-ꯃꯪꯒꯣꯜ ꯁꯤꯒꯤꯗꯃꯛ ꯐꯪꯕꯣꯏꯖꯒꯦ ꯃꯆꯜꯅ ꯃꯕꯨꯡꯗ ꯄꯤꯕ ꯌꯥꯏꯐ-ꯃꯪꯒꯣꯜꯗꯤ ꯃꯥꯡꯗꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯃꯗꯨꯃꯛ ꯐꯪꯕꯣꯏꯖꯒꯦ ꯆꯥꯎꯈꯠꯄ ꯑꯣꯏꯖꯒꯦ ꯃꯔꯨꯑꯣꯏꯅ ꯅꯥꯗ ꯌꯦꯛꯇꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯝ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯆꯠꯂꯨꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯀꯩꯅꯣ ꯀꯨꯛꯇꯥ ꯃꯔꯣꯡꯂꯣꯛꯗꯒꯤ ꯁꯤꯀꯟꯗꯔ ꯀꯧꯋꯦ ꯁꯥꯔꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯤꯕꯁꯤꯗ ꯉꯁꯤꯒꯤ ꯊꯥꯒꯠꯆꯅꯤꯡꯗꯅ ꯑꯩ ꯇꯧꯖꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅ ꯂꯣꯏꯕꯤꯔꯦꯀꯣ ꯑꯗꯨꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ KS ꯁꯔꯠ ꯃꯩꯇꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯋꯥꯔꯤ ꯄꯔꯤꯡꯗ ꯒꯥꯡꯃꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯖꯨꯟꯔꯩꯗꯣ ꯐꯣꯟ ꯑꯃꯨꯛꯇꯪꯗꯤ ꯇꯧꯍꯟꯕꯤꯔꯛꯎꯕ ꯍꯥꯏꯕꯤꯔꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯖꯨꯟꯔꯩꯁꯨ ꯁꯥꯒꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕ ꯁꯝꯇꯥꯏꯝꯁ ꯂꯤꯁꯅꯔ ꯑꯃ ꯑꯅꯤ ꯍꯦꯛ ꯌꯥꯎꯔꯛꯄ ꯌꯥꯎꯏ ꯉꯔꯥꯡꯒꯤ ꯄꯤꯔꯤꯕ ꯀꯣꯃꯦꯟꯇꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯣꯃꯦꯟ ꯑꯃ ꯑꯗꯨꯝ ꯌꯥꯎꯏ एपिसोड अतई याम नुंगाइरमी होजिक्ति अदु तौरे अदा तौरे अदु तौरे कान तौबसे अदु वारीनी खंदोगा असुवाना कोइन होनजरिबिसि मसागी हैजबा करी हानि पुनिंग थौगत पाहितब मिसु दुम लै अदुना अखोइना करिगु मतम होनजनिंगबसे खोदुस निंगहनबा यावी मीना करी हाइखिदगे सो हिजाम खल्ले अदुबु सागचरिबसि वारी परिंगदुदा नुंगतिगी नोंमै कापना लेया पोंते नुंगतिगी पुलिस सिंगसिबु कदाइदा मी नोंमै कापना बचतपे यावगी अखोइना लीरी वारी से पुलिस लेरिबा इंस्पेक्टर लेरिबा हवलदार लेरिबा पुलिस की फैमिली सिंग पुलिस की रिलेटिव सिंग से मखोइसु थौदो वाथोक थोई हाइबदु उटपनी अदु मयामना करि मतमदा रोमांटिक लोमदा चटले कॉमेडी दे चटले अदु तोद चटले अदा चले पुलिसु मोय नुपी ले नुपी नुसिना दब्रो पुलिसु मयुमदा चलन नोंमै पकाबदा कापना जाला
नुंगतीगी मीगा पंफा फाबा मीगा पंगा ताहात चटप नोंगैगा पंगा कापनरगा सीरियल दु पंगनु नुंगाइबा नत्ते अदुना मखोइसु मखोइ फैमिली लै मखोइगी अवा अना लै मखोइना लौरिबा थौदांसिंग हाइतरे हुजिक पुलिस स्टेशन दा अखोइ करेन थबक तौबा लाइबा मा ऑफिस कारै मिदो मयुमदा माइ नुपी खनर लाखुजु यारोंगनी हराव हराव नो लाखबा यारोंगनी मसा लैतबा यारोंगनी ममा लैतबा यारोंगनी मदुगुमै वारी मयामदो पुनसिन जरगा खोइना थेंगनरकु मयामदो चिंथो होनजबनी अदुमक्तदा दum थागतपा हितबा मीसु लैये नुंगाइबा हितबा नोकपा हितबा थमोइ चाउथोकपा ngamdaba be polite be positive oidaba every time negative oi misu lei so su matamda khoi dum kai matamda pungning hanba yaw tok thojiro khangdi gai khanba ga yaw etubu nungsi bi mayam sigi yenga kada mitta gi pi dum tarakpa aduni ba leijaris aduna hello menga made leifam haibiu hello Hello, tena kuya bini sa. Thaga chari habiyo kari habi ningi ngasi sima tamsi loisile. Habiyo. Happy birthday, I wish you the best. Thaga chari. Happy birthday, Sir James. Thaga chari la. Tangmari program lo ay ako'y samu maga so lakse. Thaga chari. Shoydana lakpiyo imaga samu maga so habiri. Samu maga lakay na habiri wasasi thawayam jaujaba. कोई ओजानी ओजा ओइबिरम्बा दुगा रिटायर ओरबा नुसिरबा तेंथादगी ओजानी दुगा यामना डायमंड मनुसिबिबा हाइतारे मसागी सहीदी होमबद्रा हेन हेलबा मरपु यौदोरबनी अदुबो याम नुसिबिबा हेक्ता गाड़ी तोंगा डायमंड हेक्ता चेलकपा हेक्ता लाकपा नुसिबिबा हाइतारे थागचरी ओजाबु याम नुंगाइजै कोइगी ngasi पोंगनो मिते हाइ फमंगोल पिबिरकपा अदुगा करी हाइतारे खोइजो ओजागी पुंसी यौबो ngamboi कोइदी थाबु थाजद्रबनी ओजादी सही होमद्रा मरपु यौसेलाबनी अखोइन होजिक लैरिबा निफु खरे हेलकपदा यौने बौ थाजद्रबनी होजिक मतमगी मी सिंगसे याम थुन थुन पुंसी तत्कल्ले हाइतारे अदुबु थागचरी हेलो मिंग अमदे लाइफम हाइबिउ तोपिसिंगदगे हाइबिउ ता होजिक से याम नुवाइतबा प्रॉब्लम में थेंगना बंदक से कोइगी बैंक ता कोइगी क्यू नुंग लेप को ता मम सुसे कोइगी कनो तो बोम तुन संगन दम तम द कोइगी इतम खाना बि ता कोइगी कोइगी तो मी ने कोइगी क्यू जि तुगाय संगन बि कनो मम सुन तोबा होय होय अदुगी साम नुवाइजदा बहादारे को सिंगना कांदा कोइगी क्यू जि कोइगी ngsaigi हिंसा मक्त मयाम जो कोइगी प्रजा मिशन हुलोइन अवाना तारा कोइ लेट नरि ngатनेबा सामदो मदुगी अवाबदो कनो यिंगिदबि ngsaigi कोइगी थांना ताना लिंजे कनो तोरग हाना मदु क्यू दु तुगाय थाजिन बि कनो मरदुन तोबो याम नुवाइजदा बहादारे होय होय याम चुम्बो वाफमनी खंगना चानाबा हेक चंगनखिबा बैंक ता मसीदी एदुम तौइने मसी थबकसिदि अमोरे अदो हारिसे खोइसु गाइरेनेको बैंक ता मी खंगनबम लेरदिबा अदो मोइने चंगबदुदा गिहारदि अदु हाइरा खोइजु सुट एता चंगुदोरिमनि अदुबो लैजदबा मीददि मदु नुगाइते नुसादा लेपगा कोइना लाकांदा अदो माइने तौबदु नुगाइते हाइदना हाइबिरकपनि नुगाइजरे हाइबिरकपा सरुग याबिरकपा अदुबु ताबिरगा मदु होरेंदगी जमिनामा हाइजि होरेंदि खोइ तौरो हाइदि तौदौ मानदे लेप्तना दम तौरखिनी अदुननि खोइना मतम पुनमक्ता पुक्चेल खर तिंगबा बिंग ह्यूमन गा हाइरिबा खोइना लाउजरिबसे मियोइबा मोरबदि पुक्चेल खर साउथोकपियु पॉजिटिव थिंकिंग तौबियु नेगेटिव तद तौबिगनु अदुगा खर इसागी ओइजबा खर थादोपियु हाइजरिबसे सो हेलो मेंग अमदे लाइफम हाइबियु आई ओके निंग तौजा तो पुसिंग ने सर हैप्पी बर्थडे सर तागचरी सर ओके हना तागचरी याफमंगोल पिबिरकपसगी नमदसु तागचरी हौजिक फावबदा मिंग चलकपसिबु कयामुक सुबिरगे 100 अबाउट लाले सर 100 अबाउट लाले अखोइदा लेजरिबा खरसे हाइतारे अखोइदा लेरिबसिसु दुम 100 सुरकदोरे सो अदुनदि मी जे चनी रोंगी चांगदि हुजिक लेसले लेमोरिबा नुमित खरनि सिदा खरमा हेंकलागा चहुंगी मया चनी यांखैगी मयादि सोइदना सुगदबा माले अदिगा नुगाइजबसि मरकसिदे कोइगी टीम अमना हाइतारे नुमित सिगी योंचाक इरोनबगी योंचाक खरदि अदुम पांगजरगे हाइबिरमबसु याउबिरमे हाइरो पार्ट 2 दगी अखोइगी नुमितसिदा चंगदबा थाव अचा थाव लीटर हाइतारे लीटर बोतल 10 लीटर बोसि कनोसे पिबिरमे अदुगा खुंदोंबम जांगो कौई पिबिरमिसे अदुगा नहासु तेंथादगी अलु पिरमे अदगी थोबालदगी सु अलु पिरमे अलुसु कोनरनी अदुगा यामना नुगाइजरिबसि मसिनी अखोइना चाक हाइजि योमदा लोइन चानाबा गाक्तनी अदुबु डायमंड ताबिरिबा नुंसिबिरिबा मयाम पुनम अहल लमन नहा मयाम से पुल्ला कांदे कोई अमुक युम अमुगी मखा लंपाक अमुगी मथक अदुगा कम्युनिटी हॉल अमुगी मनुंग डायमंड गी प्लेग्राउंड हारिबसिदा अखोइ कॉम्प्लेक्स सिदा अखोइगी पुन्ना मुक्तंग पुनबा हाइबदुदि हेक्ता फंगोइ दौरिबनि हाजरिबा याम नुगाइजे सारोकेन करी करी अतोबा चिथबा हाइबिनिंग बगा लेबिरिगे सिना लोइबिरब्रा सिना लोइसनजरगे सार ngasigiदि सार पोंनो मिसिदा याम नुगाइजे सारोकेन
masini sar tokpa chingdagi radio tabadagi diamond radio bu nungsibiba hek horokpadagi diamond radio gi damakta leppirakpa aduga aigi mung manung dona marup tawna aigi dum loina biraba haitare yam nungaijai aduga ai sinjagani koi hona jagani haidana ngasi pawba hanba leitana chahi mari diamond gi damakta leplakpa ai marup ning nungsirabo ken aduga hello menga made laifam haibiu hano makada thoram mapu oidiri ba sara madi thoram tabe ba kon mapu kai kono utari kon to jare ba yak kem khuman kawan na ba kon lai kai jeni sa ning khuman kawadagi thagajari kari habininge sir kari thambininge wafam sabiu sa ko nga sai west bengal ji chishyaram na ko mai holang pu ma tang na pol to biram do yes abda ju kitang ma teng pang jabu na jab tare maru na ko ji dukan na ta ga ali chem ba sa ba to ba ko ji cartoon box na ta ga thobi thanai to ga hai du ga nimi dang da we na mai tha ba che mo ya thab han jalam dai da ma si to bi da ba mai ga ma ji se atit awan tha ni na ma chune he na ko long chi ba thok ba yai ba aduna yaraga dingal ni da mai thabi ba kai ma tam da ko ji dukan tara ni dukan manga mai sa khe ga na sum ko dum theng ri da na ma ji ko ji ayu hin da we na thabi ba ma ji ai mang na jeri ba chi maning do su ko ji hotel ma kha ma tin na ta ka kham ja ba do na kan da ji ai na ta ji workshop ma ji thoki thanai mai tha ba da hotel ju tum na sa ki ba hin ju da 좀 뭐지 톡나 봐 거기 두칸 또 비리비싱 아두가 workshop 비리비싱나 지는 어디 가좀 비게비가 있는 한두 덕진의 친구도 거기 아이고 인도에는 많이 답이 없이 탐색에 넣으셔 yam nungaijai section na ba haibira project si February tha yo salpaga loinana yum mai dukan mai chakpa asit awan thagi lam mai chakpa asigum se yam toina thogadori aduna masigi mangoina ne yam section ba khoitang hai fadre churup tha su mai khet pai rabasu chingda ingabani haidane hekta mai thabagi thabak to si aduga akoi maroina chingda leiriba singda lamai thabasina lamai chingga nakna yum kaya marum taba yawi maduna mai holang poktok tuna mioi bagi punchi manghan gani madu khakta natana yumda su section biba mayam na mai holang poktok pagi matam usilakpana yumda leibiriba singna su hariba section thorang singa se lokot pagi matam oire na haijage aduga thagachari haibirakpa akoi ningsing na ba yumda leiringe matam da chumina haujikti asit awan thai yore haiba wakhan du khanaraga hello mingamade leifam haibiu mamang lek na tadi sanato haibiu sanato kari haibiningi kari avze aikam nai sai da purna sang na purna janda ha sabda kiri magle saudanga juga sekar saya itu ke ha ko phal hat yo loi ro dum ka thabi adu ta ko khoi ka tha gen ta nai dina se sama ta ka nai da dan ta ba ko ko adu ga ma na ti ga ma kun ku ni ayam ji lo na tin bo na na adu ga sa na ti ba ki ne na ma le ke ka hari tu ngam ta ba tu ma tu nga din ta ga hai ga to ba thagachari mayam gi damak to hona jabani koino hona jariba mayam tawjariba mayam se miyam gi damak tani nokchariba ama tawriba degi kappiba lauriba khongiba mayam se aikoi punna do madongi yumda leira kanda koi radio se na connect tawraga amaga thamoi se akoi radio se leram dadi amaga connect tonga moidoni masu magi thokpa na basu na bagi lairabagi ina kunbagi subagi nombagi adubu diamond radio na tawriba se paisa pairaba nungai yaifaba imung manung da nokpaga ngamdrabdo aikoi sandokchariba thorom se tari imung manung waga nokchari makoi gi thamoi lairabagi thamoi anabagi thamoi adu leidiba mi makhan singi thamoi se loina connect torokanda ni ngangjari se hauji mi lak mari hena thorom se tabiribani kaya da ngam kharbano yengbiu thamoi lak mari amukta da connect to ngamnibri adu su mafam tongan mada leiriba India gi manung da leiba India gi mapan da leiba Manipur gi mapan da leiba ching da leiba tam da leiba nungaiba mafamda nungaitaba mafamda sa matamda aing mafamda leiri mayam se yengbiu diamond radios na connect toro koi thamoi masen amukta da pau fauna halibani yaubiriba mayam sina sakini hojik tariba mayam se kaya da yam karbano masibu araiba thabak amara masin so thagachari hana aduna efamangon pibirak pasu thagachari aduga sagol sema chauba mayam panmona pibiriba adu sneda salam pibirakliba mayam lepa leitana noina ma pathok chabudi ngamdre pibirakliba sing haininga leitana thagachari hello ming amade leifam haibiu hello
ꯑꯩ ꯃꯀꯣꯛ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯕ꯭ꯔꯖꯃꯣꯍꯟ ꯀꯧꯖꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯗꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯗ ꯄꯨꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯕ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3:30-4:00ꯐꯥꯎ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯕ ꯂꯥꯛꯏꯕ ꯁꯦꯟꯐꯝ ꯈꯔꯁꯤꯅ ꯑꯣꯖꯥ 30-40ꯁꯦ ꯌꯦꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯅꯖꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯑꯦꯗꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯋꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯥꯟꯕꯤꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏ ꯑꯦꯗꯦꯠ ꯍꯥꯏꯕ ꯁ꯭ꯀꯨꯜꯁꯦ ꯑꯃꯇ ꯊꯝꯃꯔꯣꯏ ꯄꯨꯟꯁꯤꯟꯕ ꯌꯥꯕ ꯄꯨꯟꯁꯤꯜꯂꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯑꯣꯖꯥꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗꯕꯤꯗ ꯂꯩꯔꯦ ꯃꯆꯥ ꯃꯁꯨ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕꯁꯨ ꯌꯥꯗꯦ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯃꯁꯤ ꯄꯨꯕ ꯊꯥꯡ ꯉꯝꯗꯕ ꯑꯃ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯗꯤ ꯑꯦꯗꯦꯠꯀꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯇꯧꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯑꯦꯗꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯋꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤꯗꯤ ꯀꯔꯤ ꯍꯧꯒꯅꯤ ꯅꯣꯡꯃꯗꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯈꯟꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯆꯍꯤ 10-30 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯑꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯣꯂꯣꯞ ꯑꯣꯖꯥ 3ꯒꯤ ꯇꯣꯂꯣꯞ ꯄꯤꯔꯒ ꯐꯪꯉꯛꯏꯕ ꯑꯣꯖꯥꯒꯤ ꯇꯣꯂꯣꯞꯇꯨꯅ ꯑꯣꯖꯥ ꯃꯌꯥꯝ ꯌꯦꯟꯅꯕ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯇꯗꯅ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯑꯣꯖꯥ ꯑꯃꯅꯤꯗꯨꯕꯨ ꯄꯩꯁꯥ ꯄꯤꯕꯤꯔꯝꯕ ꯅꯠꯇꯦ ꯂꯤꯂꯥꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯜꯍꯟꯅ ꯑꯦꯗꯦꯠ ꯁ꯭ꯀꯨꯜꯒꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯎꯠꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕꯁꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯕꯦꯝ ꯈꯥꯡꯉꯦꯝꯕꯝ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯗꯒꯤ ꯀꯞꯅꯤꯡꯉꯒ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯁꯥꯃꯨ ꯃꯥꯒ ꯂꯥꯛꯑꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯣꯛꯑꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯀꯣꯜ ꯑꯃ ꯉꯁꯤꯒꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯌꯥꯏꯄꯣꯛꯇꯩ ꯈꯣꯒꯦꯟꯅꯤ ꯁꯥꯔ ꯈꯣꯒꯦꯟ it's after long time yam kuirabai tungda khogen thorom sor gabire haibiyo khogen kari haibini sar ai mar mak tadum tong sakni sar hoy pungning ge warol dadi mu kuire hoy hoy han mada sar ngasi ba de no basi no besi da sar ai sar bo na de ek ta ba ma de miyam ge seba to wada so ba nai da sar madu ge wish bizari sar thagachari khogen adagi amana sar sar kolar nu me se date 4 je sar hoy akoi gi sakche takpaga mana pamjaba isai ni khangde sar kolar amam gi sar ai khogen hai baga aina isai ni khangde ama ni ga tawning ba apam lei jaba sar adumai tawrani handak ti amam kau thoga sak tak padu tawroroi amadu ta inge da matam si amangi adun handak ki dis mai tawrani khogen hat mai tawrani handak ti sei sakpi ga daba single list pan ba hore hallore su chahi humpu su gera humdra su gera numit di macha mamong no gamta nok na ba yaroi numit khoi loina ngang na gare law thokram ne ba mau su sakani adagi di leisabi ju sakani angang ju sakani ahal ju sakani pomna makse sei sahan gani sei sakpa hitre dana mana nokning ba kainom tawjage harasu minute mangai matam pini minute manga du dang di tawbitare adu mana ngamdre dana karim tawdre han mayam yeng khoba khobo oibige su yai karim kai ba leite sumaina tawdana khogen khoi tawjagadori handa kisina khara type am tawdori haibiu khogen aduna sar ai je ya poti khogen har sar ai ja pam ba tela ma tawjaba do si pam jaba sar ai kaisu kai ba leite talent tawbala amni na ai yari poktai khogen ni haibadum yare kaisu kai ba leite khoina suming law thok chadoini so ma thorom yobi do je sinen ai nakan da fam leini ai boy kolom pai leini so kokto ga thorom si tawni am nungai badi no misi khoi gi nokfade gi su surmangol lakni haibire isan mandakini lakni haibire ada itau kai ku lakni haibire adagi di khoi gi marup mandas lakni na haibire samaina lady basing mayam marak to ko khoi entertainment si yaw lakani ga na haidana mayam na samai haibirak pa aduga so folk singer sumo lakani ga na to mathang lady so thank you so much khogen yam nungai jeng asigi damak tadi thorom si de saruga birak ko makhata na kol pai ka chararoi ngasigi thorom hello doctor gi thorom amuk leizari thorom se mu makhata na amuk taminasi
loina nang asigi yaifara bai pong numit haijaba tare ai gyone di yaifada bai bali atram nina nungai jarba numit asida yaifa mangol pibirak liba khudima pibirak taba khudima punamak tabi riba khudima yamno nungai jai adom adom na pibirak liba mayam loina pajage haijage aduga pulling the loction jage mayam pibirak pa board gi haitare diamond radio gi damak hanba leitana isada singi de imadik ama fau cheli ba makai hanba leitana mayam gi damak hona jage khoi leijariba staff sing loinana amadi wakhalon manaba lakadaba sarugya birakadaba kaya amadi tabiriba mayam pur maitare mayam pur makta diamond radio di staff sing ne sanduk chabanate tabiriba mayam pur mak yum da leibiriba punamak mayam sina diamond radio chalai bibani diamond radio gi mapudi kanano tabiriba mayam punamak sana lepa kasida leiriba mapan da leibiriba mayam punamak kini diamond radio kanam tagi natte james ki sunatte kanam tagi natte miyam gini haibase matam punamak ta kaubi ganu asoira punamak aminasi loina na punamak po mukhana khurumjari